Hello ma'am. Ngasise yamna nungaitaba ko ado haidi mayamda haijaningi ko mayamna di ubirambasu yai ubiramdabasu sai video ase ko adi miyoi taruk phakibido nupi angang ata miyoi taruk phakibido dugi miyoi taruk to duda jawriba angang asi dugi angangsingdugi mapaduna haidi kukida yamna kano tawjagibido haidi haijagibido ko aigi nupi angangbu sokpidana thabirakpa haidana haijagiba aduga aigi inembo amadi idi aigi iche machasingbdo soonbirakanu nupi angang atani nupana khoigi adi khulai paibasingna adum warise loisanbiu haidana du phajana haijaraga aduga haidi hoi ana monasu hairaga haidi lasta haidi macasingse macasingse yam tamthina hala tharakpa haidunebako adi maisi jam nungaiteba pikliba angang thani panda suriba angangduna mokok kuthom dattana mokokto chai haidi mokokto kai haiba side amako aduga sahi nipan suriba nupi macha adusu khangde kayaina haigedaba yamna haibada tindagi thokpada tu chungi ko aidi icha gumba lenga ngatani aigisu icha hore ibanina yam nungaitebako nungaitabadagi semase wase aidi mayang famda share tawjarakpanebako pikliba haidi maron phawba thoktriba thani panta suriba macha dubu flight tonga sakibni maji silsargi masalum jilakpadagi adagi adum phone da paunaraga adum mama matonda leiti mamai manakta leijage ma angang adum leijabani aisu sibai oina yang bokpi leijabani more ta leiru matungda yang bokpi dong tabde yang bokpi da leijabani adu juji ai adum yang bokpi da adum leiri posting oina posting oina aduga mana phone tawre ai engonda nungdin phadore haibe timing duda mana kangana pakthara le angang je pammaga na lei moje thok kopkhairaga boi changa phabe hai duga oije mai to moje ture lum da pure hi da pure na pau pi aiyo yang hu pi gi halaga pau su moi machi hairok ta masule duga su pau phaunare aduga nongalaga aije tumaina photo nungdo ubadagi ai ngonda nungaitaba ma ingonda kano oire aduna maron buk thokrimne ai angangdo na sumbe de tawhoningde ai saji angang nubi tekta kaidana ko adum sagagi magai de amamadagi yengbiraga thadokpiraknaba ai bamjai angang nupi angang jingje ai kasu yam sangna hajaningai leite aigidi nupi angang jing to mayam changna kitang mating tawbiraga kanbiba ngon sinabiba mamung hetom bi kawe rebika su kawe aduma aiga ma roibo wari ju sanarami ma ai jacket ai bi ke pesa tharake ju harami ne ngonda pai tawramaga tawramani nungtawram ma phone tawrapudadi ma kappo phone tawre adumaina phone tawrapudagi ma janum aina phone tawra phone sungmang phangidre machigi machanan mai hairakpadagi turelumda barak turenjire phi apa pugre habidi khange Rebecca na kaya musi tata din ng Rebecca da aman nangin nasada kaya hay na kaya wafum taning apoy da ai mangonda ai sum hanging bai buma leiba mo adum kamaina kaino ai kamaina daily kholi kai tren tawri mangonda adum basum hanging minatna kaya gani ya duni mangonda haning ji so masanga ga su bai leite ai hujik jiri chang ga su jiri dagi haiba jaga ji chang bi yab nate ai so bod district oiraga changbi aba jaga natreba aduna amna mafam chal jaga amdi oiba tekta kaidana thadokpiro ai angang maron bok thoktribani aduna angang jingiga ai nupi jingjuga inembo ise macha amata tekta kaidana miyoibagi minungsi haiba minungsi je khachikpau chendribse kariginoba kukinoina minungsi haiba minungsi je khachik phawba chendrisibo pikliba taibang bansibo phasana udriba angang adubu thani panda suriba maron phawba thoktriba ima haina kauba phawba haidi phasana haidriba angang aduna
ꯃꯉꯣꯟꯗ ꯀꯔꯤ ꯑꯀꯤꯕꯅꯣꯕ ꯃꯥꯅ ꯐꯥꯎꯔꯝꯗꯣꯏꯁꯦ ꯃꯥ ꯂꯪ ꯑꯃꯗ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯅꯤ ꯌꯥꯝ ꯄꯦꯟꯗꯕ ꯍꯥꯏꯕꯨ